thadawna kuki nate haibase kanna hairiba adubu kuki refugee pusanbadi thadawna pusanbani haibase ai haije yabe jati sidi thajaba yabo phurup nati ko moi sidi pra sitani machamak ne ko hauzik leriba security na phau laksan mangamdraga ko henna tharaga akhoi manipur prajada henba awa polum Maktada may apna ko amuna kuranjari kadi hani thadau singse kuki nate bise thadau se kuki haiba kuki se maru oina thadau haiba fruit sine ko ala thadau haiba fruit se moi masana di ekoi kuki nate aina haijari clarification piri ko aduga ado moi jaha thabak thoramdadi adum pulli ado kamaya nati haidino ba asine baluri ba hum ado hoi chumi thadaugi puruptagi thadau punamak nate thadau khara adum kainoda khigi violence pamda ba santi pamba peaceful coexistence lining ba adum ba khara sum jaw do brante jawri jarong ngani ba ko yaudimi madam di miwe bini ko magi clarification nama ko thadau se kanano kuki kanano adom tang tamine ki se video se amtang aseng buwa mahagi ko lamja thang haukip haina mana discussion hours chala laga thadau se kuki nate han kan hairiba khoi makokti thadau se kuki ne ko kuki mayam ki common language thadau ni kuki mayam ki lairi thadau da phongi how kip gen khongsai haina makhan moi gi thadau gi makhan leiba ko ado ai isa makse pi inga de cookie school da tameba sigi chingkhong kangchup road ki chingkhong thongkhong ena ma manager english school na ma lerameba si cookie school neba khoi principal de khongsai neba ka moi gi title se khongsai oyeba ko ado aya tamak pa matam du da refugee mayam laeba Meitei lung khangdaba ko Meitei lung khangdaba phoi classmate oiba Meitei lung khangdaba manager english school ne haiduna english akal lole ko adubu khoi di english kya haitabani na Meitei lon se dum ngangba matamda Meitei lung khangdaba kuki macha mayam yaweba dukanda aina hangi ka gino na manipur da leraga Meitei lung khangdaba si ka gino hai dukanda imana di topa kuki topa na khoi di adagi lakpani Myanmar room dagi lakpani na matamda da haire bako ado thadau bayam sina refugee mayam di pusalaga lam khun tari ne ba manipur sida tasengna hairabada khogi kautruk ki maning da laiba bethel khulse hana kom gi khun oirame bako kom gi lam ne bako aduda moina haukip ama ni taraga moina haukip atopa mayam pusalaga maron khangdaba hogi myam pusal mun khun uina ta kiba aduga phayeng gi mathakta songlung nataba ki hom ka yam thabado songlung sina mar oirambadu oiramdo mal aduda su maron Meitei lung khangdaba tane ba tara ki hom tharaga moina hingirije aduna thadawna kuki nate haibase kanna hairiba adubu kuki refugee pusanbadi thadawna pusanbani haibase ai haijaramge aduga proof ni ai samakna proof ni ai tamukpa school do kuki school da tame high school da kuki school da tame aduna ada tamiba mayam do refugee ngakta oyeba khoi best ta hatare ko aduna jathang haukip na kuki nate haibado Thajaruranu ko Meitei da apang basirini sarkar da apang basirini haibase ai haijagi ko state force lising kuntrani phulai adugi mathakta 2023 dagi 60,000 central force haidi thajil lakrabani manipur sida pikraba manipur sida
around lakh amagi mathakta state amadi central force leigrabani aba irang the laksan ge di pum kun madi pharo aba asi achumbo hamni ko aduga laina amu handak nauna cobra hariba moigi force command special commando force asimgla ibni aba ado karino oidu se adu mayam jingni batane si drama ni pura drama mitang ni tawise pura mitang ni yaroi kainai di sumi nagagi silang sing hai du sing se loin support tawi lalama alanba yaram ka sune loi support tawi kaina habdi tawriba india ko mena sanariba keno se la drama se ko ase yam thi pende sumi asisu naga madi meitei habdi manipur da leba yellow mi sing se pullaga amat oina ne lan tawraba kuki se kuiroyaba Meitei salai naidana chien gini aba asis achum mani ko kaina idi mare banu sibase kuki gi Meitei dagi kuki haiba Meitei segi any social media da thengai ba myam si da mare banu siba sympathy ko minung si leiba adum ba wahai dharma nataba dharma leitaba adum ba wahai sinaba machinda phagi takpa ngaki adum ai hai haga loire ko ngaki sumina phai haina ba ngaki mayam da uchai ba gumba adum be wangang sangang mayaba nusi bagi wangang sangang jaw da ba minung si tayong mi gi minung si jaw da ba adum bangak toina da ui ba moina he ngang jok sakro pasing se nagam ni Meitei he pun gi bada pullaga kuki mathakta lan chathara ba kuki tungani pung kun mari mong da kuki tungani se asi senga ofun makata video jingmina si loi phone jing muna tabi ko mem drama ro acting lo noi kuki singna as napiga sindaduna henu ga thi tai o aya khoi pa henu adu ada ga torga napi sinthara kapi ko ado noi je isona su ya dre ison su ya roi noi masin hatuk na ba auditar ga siba adum ya ro kan ya ga auditar ga kyargi even kyargi leader chawko si ni ko ado hoi di mi taruk ni ko mi taruk ki family na kaptauri ni ko no di taramari ki family na kaptauri ba ting thadori ba adu yengo hoi di taruk no gi na taramari kya khet na yengo number se machine be ishone yaad ba se ado no ise mi singje thadop yu haibro no ise thadop pa no di mi na ti ba mi ore ga di hmin ten gram ne ko thadop pi pi ko ado bo no kano to ni na ishone yaad ba ni ba no ise mayam ai na ai chumba chumna bra ai do like comment share dum habiramo kuki ai ba jati sidi thajaba yaba fruit nati ko moi sidi pra saitan ma chamak ni ko adu ini hoi ma loisil share hauzik leriba security na phau laksan bangam daga ko hen thara aga khoi manipur praja da hen ba awaba polum amok pi ga dawre ko posai adum mamantang khalaga leirani saba mi yamabani na ko aduna aina khaijaning ba igi wakhallondi security force myam ama leiba tarasu yel ho furup ekhoi gi damakti ngak sen biningai ama su leite ama palamda moi duty phajana tauba thabak phajana action phajana tauba oy tarasu sibai singsu force singsu khoi manipur ge leiba hek yorapa matamda karino amata hekta tawe ko aduna yel ho furu Meitei isin inaw naga isin inaw handak la ka dawa anaw sibai sina karamba moong da ekhoi bo tawrak ka daw do chap manana manipur si cha manabagi mityeng da yengaga shanti purak pirani peace purak pirani hana la ka dawribra asidagi hena awaba mo pi ka dawribra ekhoi haibado ekhoi haiba ngamde aduna maru oina ekhoi yal hofro Meitei isin inaw naga isin inaw ekhoi jiksin na leisi ko
ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯣꯏꯔꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯈꯛꯇꯪ ꯂꯦꯞꯄꯤꯕ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯃꯊꯧꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯤ ꯏꯁꯥꯒꯤ ꯏꯖꯥꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯐꯥꯎ ꯂꯦꯞꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯣ ꯑꯗꯨꯅ ꯀꯅꯥꯁꯨ ꯃꯤꯆꯪ ꯆꯪꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯍꯟꯗꯛ ꯂꯥꯛꯀꯗꯧꯕ ꯀꯣꯕ꯭ꯔꯥ ꯍꯥꯏꯕ ꯁꯤꯕꯥꯏꯁꯤꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯇ ꯑꯃꯨꯛꯀ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯦꯀꯣ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯐꯨꯔꯨꯞꯇꯤ ꯆꯦꯛꯁꯤꯟꯅ ꯂꯩꯁꯦ ꯁꯣꯏꯕ ꯉꯥꯝꯗꯕ ꯑꯣꯏꯁꯅꯨ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ